Miss TV bu mi ing tabi di basingbu ahan bamaktada nongmaithin kumjen soina taramna oktabagalona kurumjari marak ki paw miyam da pijari Thawai Mirel gi convener TH Dara Singh Nahai Myanmar Lepak ta gilon hajilakhiba Kukichin Singh na Maitai Furupta Lanta Silakhiba Thamari Hele Masi Chahi cha kaya layaklaba Manipur Lepak asi Thugaina ba khongjangni haibasi mipum tingna khangnaraba wafamni asumna Maitai da Lanta Silakhiba thawong asi Maitai Furup khakta natana Manipur gi yelho furup pumnamakta singnarakpani haina lawfam thoi Kukichin khulai paiba singna chatharakliba thawong asi mayok yanaba Maitai imagi thawna pharaba mapari lising song thorotuna lan soknari lan asida athauba mapari kaya thawaina pontha oikre kaya amana asopan nangkre haina ngasi Manipur Press Club ta pangthokpa paw yunfam amada Thawai Mirel gi convener TH Daran haiki mahakna makhata khibada lan asi loshinbagi mamidi tadri maramdi Myanmar dagi lon hajilakhiba chin kuki khulai paiba singna Kulai Paibasingda India gi paramilitary force Assam Rifles na mating pangliba thawong asi India government ki home ministry gi policy pandam amagi matung ina chatharakpa thawang amani masi aikoi khanaminasi haiba policy asigi pandam di maitai furup ki pangal thudek pani aduna Assam Rifles lautho haina lawbagi mahutta maitai dalandari ba Kukichin Singda Assam Rifles pu mating panghanba India government ki policy khudakta tokadabani haina lawminabana achumba firep oigani amaromda lan asi matam sangna soknaduna leirakpa asina aikhoigi semitlongi fibam di asum soksilakli maru oina India romdagi pusilakpa potlam sing mangal mamal hengalakpa masina aikhoigi micham miyamda achauba chaithing pirakpana soknariba lan asi mai paknaba saugatpada aruba fibam oirakli fibam asida lan furup kananaba Manipur kananaba thabak thawrang paikhatbada mathau taba senpam sagatnaba aikhoigi senchat hanthanduna sel tungshin ba haibadi tangai fadaba oirakli maram aduna lepak miyamna punnam paikhatminaba wafamsing asi paujel pijari hariba paujel sing adudi nomagi chara anidang seng mut amamtang tungshin biduna Kukichin Singna Maitai bu singnarakpa haukiba Maitai Furupna kangamlaroidaba numit oiraba yumse kaisa numit khudingi mayasangda natraga laibungda puduna ireipaki wafamsing amadi lekagi sakhat thawrangsing khannabaga loinana ifurup ngakliba lanmisingi punsi chengjel haplasi mapandagi pusilakpa mitha pati Zarda supari khaini amadi pan masala asi lan loidriba phawba saba toktuna furup leipak kanbagi senfuda tungsilasi haiba wasak laibungda pullaga lawrasi amadi mathakta pankriba nisagi potlamsing asi Manipurda pusilakliba agentsingna irang asina tangtadriba phawbadang potlamsing asi pusilakpa amadi yonba leptuna furup kisel tungsinbada thaudang lawbiu haiba wafam yawi hainasu TH Darana fongdorakli Khangde Zarda khangde talu khangde kaini khangde mapandagi akanaba ejen kharana Manipur da pusul akanda Manipur ki ire bakcha khudingmakna sinarakanda hariba rupees 75 crore se aikoi lebak tagi mapanda chatlag lebase masi kannabai damakta hariba masibu tongana kanana pusulaiba ejen singnasu aikoi purukki aikoi sel tungsilasi haibasigi panamda hariba potse masi lansin loitriba tang tadi hawdangdi masi lepiduna hariba khuruk ke sel tungsin basida agent singdugi soso thodang lobiyu ai posi aroibada Committee for Peace and Social Harmony Head Office Kaksingna ngasi Kaksing District ki Pawgi lamda thabak tawriba miyoisingda ikai khumnaba utpagi achamba tharom ama Indoor Stadium Kaksingda pangthokre tharomduda committee asigi maikaidagi I Pawgi lamda thabak tawriba miyoisingda lengyan fiyan biduna ikai khumnaba utpaga loinena chaklen amasu saminakhi Thauramga mari leinana N Munan Maitai Executive Member CPS Haisna haikibada ngasigi Kaksing District ki pawmi singbu ikai khumnaba utcharibasi thokliba Maitai Koki gi lan asida amadi lan asibu loishinaba hotnabada pawmi singna lawriba thaudangbu sakhangba utchabani amadi Manipur gi atopa district singnasu pawmi singbu soidana ikai khumnarakani khanjai
Khulngakpa miyoi manga pulisna phajinkiba thawong yaningde phajinkiba condition amata yauduna thadokadabani mama oibi aikhoibusu phabiro haina nambol amadi nambolgi akoibada lariba maira paibi imasingna ngasi nungthil pung amarom tabada nambol police station da thomjinkhre police ka chauna muknakhre khongjang aduda saruk yakibi United Protection Committee Women Wing nambolgi Assistant Secretary Lukram Ongbi Sumilana fongdorakpada police na phajinduna lariba isasing thadokdaba targadi ngasi changsilliba khongjang asidagi hena kanba khongjang changsilagani mama oibi aikhoi phadriba phawba Nambol Police Station dagi sukhan haloi iramdam ngakna balairiba isasingna kaisum sangda leiraga mama aikhoina karamna nungaina leigadoribano karigidamakta makhoibu phabiribano haiba wahang police station khudingmakta hangki Churachandpurda chathakiba rally singdadi law sing adu kadaida thambage tampaklam khaktada law chatnabra tampaklamda khundariba aikhoi khudingmakna nongmai kapa haukiba leite makhoina kaplakpada aikhoina ngakthoksabatani maiteina kanadasu khanaba hauba leite makhoina lagadi aikhoina thengnagani India government amadi Manipur government na khangbigadabadi kuki gi leiriba lan kapiba mayam sing asi hana tuminna lehanbikho aduga maitei aikhoisu tuminna legani santi da wari sanaba pami misi mina thokhaningde haina khongjang loi aduna makhata na fongdoki khulngakpa mangak condition yaudana thadokadabani haiba kholausu lauki Tanda ko na thomjin jadi ba se Bishempur district ki oina leiba akhoi police station khuding makta ngasi akhoi gi iramdam asigi akhoi gi iramdam ngakna na bida pan ngak ko gi dam da chachari ba adum laba akhoi gi isa manga phaki ba do akhoi condition amata yauda Amaromda Bisnupur Police Station dasu maya paibi singna phakiba icha manga thado u haina thomjinki Moirang Police Station dasu maya paibi ima singna thomjinki loinana Kumbi Police Station dasu maya paibi ima singna police na phajinki ba khulngakpa manga thado u haina khongjang jangsinki September Kurmathoida Manipur gi ningtamba mangkiba numitpu ningsingduna ngasi miyamgi oiba neina mifam ama hairok part 2 ikop ningthaulaibungda pangthokre mifam aduda retired IAS RK Nimai Salai Kanbalupki BC L Gopal social activist TH Brinda advocate Singh Zakir Singamayum amadi Pauksung Golmei social activist Asang Kasar social activist Ningthauja Lancha Scheduled Caste Demand Committee Manipur STD CMG Secretary Lieutenant Colonel Lokendro Amadi Takdagi Convener Jotin Kumawai Khomsu Saruk Yaki Maduda retired IAS RK Nimaina Nainamifamgi Moderator Oiki Ngasi Nainamifam Asi Sahi Licha Kaya Ningtam Nalakiba Manipugi Puwari Ngasidi Amamba Tangkak Amada Namchinduna Thambiri Asigumba Chiraba Tanpamasida Lebak Asigi Haukraba Puwari Nauhona Nainaduna Ngasi Manipur Miyamna Haktheng Nariba Wathok asigi wahau thidokminabagi tangai phadaba mikup adu lakli ngasi ireiba asina mayoknariba hingba amadi sibagi lanpham asigi waroisin ama mai pakna puraksi hairabadi Manipurgi top topa puwari na piba lengak longi saklon amadi phangpham thokpa hak masak khangminaba mathautai wakholan asina listing oiduna ngasigi tharom asi pangthokpani tharom asigi matangda social activist Ningthauja Lancha na wafam kaya fongdorki Mapandagi changa iba migrants in the settlers communities in the native people the anigi marakta mukna bane na ikoi lawi makogi design to na makogi economy sagana ba makogi oiba administrative zone singolaktana occupied areas since na makogi oiba lalong mayam sanchi lakna ba popi thaba pani thaba then collaborating with the government of India madu toraka da Assam Rifles na any mayam si nakana nga sikuriba lalong sidi madugi extension en rawi khwaidagi maru oiribadi aikogi lamsi da mapandagi aikoina sukang khangdana puslakiba mitopsin asi sangsilakpadagi aikogi lammasina makogi hak talakpa makogi lamgi akogi kahatare occupation gi oiba area hojina area domination kaina hairga buffer zone semjale khudimakse aikogi lebak sigi mi na taba mayamna maruoina sinjilakpanina hairiba numit asidagi karigumba masigi numit ase thomdrabadi aikoina isagi lebak ase home rule da aikoina nakseduna leram oiba taragadi asi thoiba thodose thomoi aiba wakhalon china reaching warakanda awam sipang thotse Manipur Sarkar na mating tupa amasang miyam di hubat leba Manipur Sarkar na mating tupa mahak lay ni haiba mahak mihun di haiba se ay koy na mitna kung na una ba mawong da tumakbo na mating da lang sa may pang natraga di buzik lay di ba sa liste kung saan tawag
ꯃꯊꯧ ꯇꯧꯗ꯭ꯔꯕꯅꯤ ꯃꯅꯤꯡ ꯍꯨꯟꯗ꯭ꯔꯕꯅꯤꯅ ꯃꯤꯌꯥꯝꯁꯦ ꯂꯥꯟꯁꯦ ꯃꯅꯤꯡ ꯍꯜꯂꯒ ꯑꯩꯈꯣꯏ ꯁꯣꯛꯆꯜꯂꯒ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯔꯀꯥꯔ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯃ ꯆꯪꯉꯤ ꯀꯅꯥꯗꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯏꯟꯗꯤꯌꯥꯅ ꯚꯤꯁꯥ ꯏꯁꯨ ꯇꯧꯕ ꯉꯁꯤꯗꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯀꯅꯥꯗꯤꯌꯟ ꯅꯦꯁꯅꯦꯜꯁꯤꯡꯒꯤ ꯚꯤꯖꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯕꯗ ꯏꯅꯤꯁꯤꯌꯦꯜ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯕꯒꯤ ꯍꯥꯌꯔ ꯇꯧꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯖꯦꯟꯁꯤ BLS ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯃꯗ ꯏꯟꯗꯤꯌꯟ ꯚꯤꯖꯥ ꯁꯥꯔꯚꯤꯁꯁꯤꯡ ꯑꯣꯄꯔꯦꯁꯅꯦꯜ ꯔꯤꯖꯟꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯣ ꯈꯥꯂꯤꯁꯇꯥꯟ ꯁꯤꯈ ꯇꯦꯔꯣꯔꯤꯁꯠ ꯍꯔꯗꯤꯞ ꯁꯤꯡ ꯅꯤꯖꯥꯔ ꯍꯥꯠꯄꯒ ꯃꯔꯤ ꯂꯩꯅꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯀꯅꯥꯗꯥꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯄꯔꯤꯡꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯕꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯍꯥꯡꯖꯧ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯏꯟꯗꯤꯌꯟ ꯔꯣꯋꯔꯁꯤꯡꯅ ꯉꯔꯥꯡ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯋꯥꯡꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯉꯝꯈ꯭ꯔꯦ꯫ ꯅꯨꯄꯥꯒꯤ ꯂꯥꯏꯠ ꯋꯦꯠ ꯗꯕꯜ ꯁ꯭ꯀꯜꯁ ꯏꯚꯦꯟꯠꯇ ꯑꯔꯖꯨꯟ ꯂꯥꯜ ꯑꯃꯁꯨꯡ ꯑꯔꯕꯤꯟ ꯁꯤꯡꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯐꯪꯈꯤ꯫ ꯃꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯅ ꯔꯣꯋꯔ ꯑꯅꯤ ꯑꯁꯤꯕꯨ ꯐꯥꯏꯅꯦꯜ ꯆꯪꯅꯕꯒꯤ ꯃꯐꯝ ꯀꯟꯅꯕꯒꯤ ꯂꯝꯕꯤ ꯅꯛꯁꯤꯟꯗꯨꯅ ꯔꯤꯄꯦꯆꯦꯖ ꯔꯥꯎꯟꯗ ꯆꯪꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯗꯕꯜ ꯁ꯭ꯀꯜꯁ ꯔꯣꯋꯔ ꯀꯤꯔꯟ ꯑꯃꯁꯨꯡ ꯑꯟꯁꯤꯀꯥ ꯚꯥꯔꯇꯤꯁꯨ ꯔꯦꯄꯤꯆꯦꯖ ꯔꯥꯎꯟꯗ ꯆꯪꯕ ꯉꯝꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫